Manipuri Wari Pambi Senelna Tabiriba Punamakpu Taramna Muhana Oksari Miamgi Damakta ngasi amuk Phungawari ama amuk Kudol tamjarake Phungawari asigi mamingna Wasak Chetpi Rani Haibasini Wasak Chetpi Rani Hariba Phungawari se amuk taminarasi Karigumba matam amada Ningthau amana Lonaba Laibak amada Koiba salami Laibak adugi Rajkumari ado masak yamna fazarami Ningthau aduna Rajkumari adu muk fazabi Kanagumbi nupi amata sumama ngaida ukhidri Mahakna Rajkumari ado ubada sumalami Amasung mabu luhonge khalami Mahakna Rajkumari aduda hairami Nahakna aigi rani oibiduna aiga loinana aigi laibakta salasi Rajkumari aduna wafam ado yarami adubu angakpa wa amadi hairami Mahakna hairami aihak matam pumnamakta nangumba amaga luhongba pamlakhi maramdi nongma aigi isanupana nangi nasanupibu luhongba yananabgidamak Ningthau ado magi wahise artha khanglamde Magi wahise Ningthau adugi mafamdadi thoidokna artha lairamde Ningthauna Rajkumari adubu luhonglaga maribakta Anaubi rani aduga hankhirami Adubu asum thou tamkhibana Ningthau aduna rani adubu thawoina taubidaba horaklami Mahakna rani adubu ahanba ubakanda nungsikhiba amasung pamjakhiba madugi ona tainabada rani gi mafamda satpa horaklami Rani ado Ningthaugi adugumba sajat adubu khangba ngamlamde Mahak thindadana mapam lamdamda hankhirami Tha kaya haukhirami adubu rani aduna Ningthaugi mawa mapauna singba amata taba fanglamde Ningthau aduna rani adubu pungkau khibagum taurami Matam kharagi matungda rani ado apikpa masanupa ama poklami Angang adugi kusu ado ahingi mataugum murami Maram aduna magi maming amu Ningthau tholami Rani aduna masanupa ama pokpagi pawase Ningthaugi mafamda khanghalamde Matamna asum haukibaga loinana nupa masa ado saukhalaklammi Mama aduna yamna cheksinna masanupabu Ningthau ama oibagi haunabi Bidya amasung mahi pumnamak tambirami Masigi mathakta mamana masanupa adubu yamna haisingba huranba ama oinanaba honarami Masigi maram karigino haibado mahakna kana amatadasu haidoklamde Maram aduna mamana afawba huranba amabu masanupagi oza oihalami Matam ikui kuidana nupa masado yamna haisingba huranba ama oiraklami Nomagi numita mamana masanupabu kauraga hairami Imagi ibungo nahak haujikmakti imana nangonda sinagadawriba thabak asigidamak matik chap chaba haibadu oire Aigi luhongba tha kharadangi matungda nangi napabungna aibu hundokpirami aina matamaduda fangkhiba awaba amasung ikaiba nangkhiba pumnamak adugidamak matam amada napabungi mathakta laman khumge haina chap yungna ningthi masini nangna haujik tawgadawribase napabungi laibakta chatlo aduga konungi thabakta sangnaba honaru adudagi nangna konung manungda angakpa huranbagi thabak pangthokluso maduda Ningthau amadi thanagi miyam pumnamak ngakkani Nahakna thabaksing ado yamna haisingna pangthokadabani madudi kana amatana nangbu fahaloidabani mamai thangda Ningthau ado upai leitraduna lauthoklakkani madudi huranba ado masana Ningthauda changjaraklabadi Ningthaugi masanupido mangonda luhongduna pigani haina matam aduda nahakna Ningthauda changjagadabani aduga luhongbagi wafam adumadi yaruganu Nahakna aingonda pau tharakadabani amasung ai yaurakpa ngairamgadabani Amu Ningthau thindadana mapabungi laibakta chatkhirami thunamak mahakna konungi ngak senba amasung phamnaibasinga sakhang maikhang narami konungi misingna
ꯑꯃꯨ ꯅꯤꯡꯊꯧꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ, ꯔꯥꯁꯤ ꯒꯨꯜ ꯂꯩꯕ ꯑꯃꯁꯨꯡ ꯃꯁꯥ ꯃꯎ ꯐꯕ ꯑꯗꯨꯗ ꯉꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯒ ꯑꯃꯒ ꯍꯥꯏꯅꯔꯝꯃꯤ, ꯃꯁꯛ ꯃꯇꯧ ꯐꯖꯕ ꯄꯥꯈꯪ ꯑꯁꯤꯕꯨ ꯀꯅꯥꯅꯣ? ꯃꯇꯝ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯃꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯊꯕꯛ ꯑꯃ ꯐꯪꯂꯝꯃꯤ꯫ ꯈꯔ ꯂꯩꯔꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯗꯣ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯨꯔꯥꯜꯂꯨꯕ ꯄꯣꯠꯆꯩ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯅꯛꯄ ꯎꯃꯪ ꯑꯃꯒꯤ ꯃꯈꯣꯡ ꯑꯃꯗ ꯂꯩꯈꯨꯟ ꯍꯨꯠꯂꯒ ꯂꯣꯠꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤ ꯈꯪꯗꯅꯕ ꯃꯈꯨꯜ ꯑꯗꯣ ꯃꯈꯨꯝ ꯅꯤꯡꯊꯤꯅ ꯈꯨꯝꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯑꯆꯧ ꯑꯆꯧꯕ ꯍꯥꯟꯅꯒꯤ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯂꯨꯕ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯁꯤꯡ ꯃꯊꯪ ꯃꯁꯤꯡ ꯅꯥꯏꯗꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯊꯅꯥꯁꯤꯡ ꯑꯗꯣ ꯉꯝꯈꯩ ꯂꯩꯇꯅ ꯆꯃꯝꯅꯔꯝꯃꯤ ꯑꯃꯁꯨꯡ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯣ ꯀꯤꯕꯅ ꯃꯤꯄꯥꯏꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯊꯧꯅꯥ ꯐꯔꯕ ꯑꯃꯁꯨꯡ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯗꯣ ꯀꯅꯥꯅ ꯇꯧꯕꯅꯣ ꯈꯟꯕꯗ ꯉꯛꯂꯝꯃꯤ꯫ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯗꯣ ꯃꯃꯥꯡꯗ ꯇꯥꯈꯤꯗ꯭ꯔꯤ ꯑꯗꯨꯒ ꯎꯈꯤꯗ꯭ꯔꯤ꯫ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯑꯃꯨ ꯅꯤꯡꯊꯧꯕꯨ ꯆꯤꯡꯅꯔꯝꯗꯦ, ꯃꯔꯝꯗꯤ ꯑꯃꯨ ꯅꯤꯡꯊꯧꯅ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯃꯍꯧꯁꯥꯒꯨꯝ ꯃꯇꯝ ꯀꯥꯏꯗꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯣ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯍꯜꯂꯝꯃꯤ꯫ ꯃꯃꯥꯡꯗ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤꯅ ꯑꯋꯣꯠꯄ ꯄꯤꯕ ꯑꯃꯨꯛꯇ ꯇꯧꯈꯤꯗ꯭ꯔꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯊꯅꯥꯒꯤ ꯀꯥꯡꯕꯨꯅ ꯃꯊꯧ ꯆꯦꯛꯁꯤꯟꯗꯕꯗꯒꯤ ꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯊꯅꯥꯒꯤ ꯀꯥꯡꯕꯨꯗ ꯆꯩ ꯊꯥꯡꯂꯝꯃꯤ꯫ ꯊꯅꯥꯒꯤ ꯀꯥꯡꯕꯨꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯋꯣꯏꯕꯃꯛꯁꯨ ꯃꯈꯣꯏ ꯍꯥꯟꯅꯗꯒꯤ ꯃꯊꯧꯗ ꯊꯣꯏꯅ ꯀꯣꯝꯊꯣꯛꯄ ꯃꯑꯣꯡ ꯂꯩꯔꯝꯗꯦ꯫ ꯊꯅꯥꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏ ꯑꯃꯈꯛꯇꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯃꯟꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯁꯍꯔꯒꯤ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯄꯨꯝꯅꯃꯛ ꯑꯍꯤꯡ ꯆꯨꯞꯄ ꯉꯥꯛꯀꯦ ꯑꯃꯁꯨꯡ ꯍꯨꯔꯥꯟꯕ ꯑꯗꯣ ꯐꯥꯒꯦ ꯍꯥꯏꯅ ꯆꯣꯡꯊꯣꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯇꯨꯝꯅꯈꯤꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯣ ꯄꯨꯝꯆꯤꯛ ꯆꯤꯛꯂꯝꯃꯤ꯫ ꯇꯥꯕ ꯐꯪꯂꯤꯕ ꯍꯥꯏꯕꯕꯨ ꯂꯝꯕꯤꯗ ꯉꯥꯛ ꯁꯦꯟꯕ ꯆꯠꯂꯤꯕ ꯊꯅꯥ ꯑꯗꯨꯒꯤ ꯈꯣꯡꯎꯞ ꯕꯨꯠ ꯃꯈꯣꯜꯇ ꯉꯥꯏꯔꯝꯃꯤ꯫ ꯊꯅꯥ ꯑꯗꯨꯅ ꯑꯁꯨꯝ ꯆꯠꯂꯛꯄꯗ ꯁꯍꯔꯒꯤ ꯆꯤꯗꯥ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯀ꯭ꯔꯤ ꯇꯛꯄꯒꯤ ꯃꯈꯣꯜꯒꯨꯝꯕ ꯑꯃ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯨꯁꯤꯔꯕ ꯊꯥꯎꯃꯩ ꯑꯃꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃꯅ ꯆꯀ꯭ꯔꯤ ꯇꯛꯇꯨꯅ ꯂꯩꯔꯝꯕꯗꯣ ꯎꯔꯝꯃꯤ꯫ ꯊꯅꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯪꯂꯝꯃꯤ, ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡꯗ ꯆꯀ꯭ꯔꯤ ꯇꯛꯂꯤꯕꯅꯣ? ꯏꯕꯨꯡꯉꯣ, ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯑꯩꯍꯥꯛꯀꯤ ꯏꯆꯥꯗꯣ ꯅꯥꯔꯗꯨꯅ ꯑꯩꯍꯥꯛ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯇꯨꯝꯂꯤ ꯑꯗꯨꯅ ꯑꯩꯅ ꯊꯕꯛ ꯑꯁꯦ ꯃꯥꯅ ꯇꯨꯝꯂꯤꯉꯩꯗ ꯁꯨꯍꯧꯔꯤꯕꯅꯤ꯫ ꯅꯍꯥꯛ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯁꯣꯝꯗ ꯆꯠꯈꯤ ꯂꯥꯛꯈꯤꯕꯒ ꯎꯕ꯭ꯔꯥ? ꯋꯥꯍꯪ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯣ ꯀꯤꯍꯟꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯥꯈꯠꯅ ꯍꯪꯂꯝꯃꯤ, ꯀꯔꯤꯒꯤꯅꯣ? ꯅꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯎꯍꯧꯕ꯭ꯔꯣ? ꯉꯔꯥꯡ ꯑꯍꯤꯡ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯗꯨꯅ ꯑꯩꯒꯤ ꯀꯣꯠꯇꯒꯤ ꯐꯧ ꯌꯥꯝꯅ ꯍꯨꯔꯥꯟꯈꯤ꯫ ꯉꯁꯤꯁꯨ ꯃꯍꯥꯛ ꯍꯦꯟꯅ ꯍꯨꯔꯥꯟꯅꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯑꯗꯨꯗꯤ ꯐꯔꯦ, ꯊꯅꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯍꯥꯛ ꯃꯥꯕꯨ ꯉꯥꯏꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯂꯥꯛꯄ ꯃꯇꯝꯗ ꯐꯥꯒꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ, ꯃꯍꯥꯛꯅ ꯅꯪꯒꯤ ꯐꯤꯖꯣꯜꯁꯦ ꯎꯕꯗ ꯆꯦꯟꯈꯤꯒꯅꯤ꯫ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯊꯕꯛꯇꯤ ꯅꯪꯅ ꯑꯩꯒꯤ ꯐꯤꯖꯣꯜꯁꯦ ꯁꯦꯠꯆꯤꯟꯕꯤꯔꯣ ꯑꯗꯨꯒ ꯑꯩꯒꯤ ꯏꯍꯨꯠꯇ ꯆꯀ꯭ꯔꯤ ꯑꯁꯦ ꯇꯛꯁꯤꯟꯅꯗꯨꯅ ꯂꯩꯌꯨ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯨꯔꯥꯟꯕꯗꯣ ꯂꯥꯛꯄꯗꯨꯗ ꯅꯪꯅ ꯃꯥꯕꯨ ꯐꯥꯕ ꯁꯣꯏꯗꯅ ꯉꯝꯒꯅꯤ꯫ ꯊꯅꯥ ꯕꯥꯕꯨ ꯑꯗꯣ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯌꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯤꯖꯣꯜ ꯑꯗꯣ ꯁꯦꯠꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯆꯀ꯭ꯔꯤ ꯇꯛꯇꯨꯅ ꯐꯝꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯃꯥꯡꯒꯤ ꯅꯨꯃꯤꯠꯇꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯊꯕꯛꯅ ꯀꯣꯅꯨꯡ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯛꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯍꯦꯛ ꯉꯛꯄꯗꯤ ꯑꯍꯤꯡꯗ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯄꯨꯈꯤꯕ ꯊꯅꯥ ꯑꯗꯣ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯌꯥꯝꯅ ꯀꯨꯏꯅ ꯊꯤꯔꯕ ꯃꯇꯨꯡꯗ ꯊꯅꯥ ꯑꯗꯣ ꯁꯍꯔꯒꯤ ꯆꯤꯗꯥꯏꯗ ꯅꯨꯄꯤꯒꯤ ꯃꯣꯠꯂꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯆꯀ꯭ꯔꯤ ꯇꯛꯂꯝꯕ ꯑꯗꯣ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯐꯤꯖꯣꯜ ꯑꯗꯨꯒꯤꯗꯃꯛꯇ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯇꯥꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤꯗꯤ ꯊꯅꯥꯒꯤ ꯑꯣꯐꯤꯁꯥꯔ ꯑꯅꯤꯅ ꯍꯨꯔꯥꯟꯕꯗꯣ ꯐꯥꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯣꯠꯅꯕꯁꯨ ꯑꯔꯦꯝꯕꯗ ꯇꯥꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯣ ꯈꯟꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯇꯧꯕꯇ ꯅꯠꯇꯅ ꯃꯥꯒꯤ ꯉꯥꯛ ꯁꯦꯟꯅꯅꯕ ꯊꯅꯥ ꯐꯥꯎꯕ ꯑꯄꯪꯕ ꯁꯤꯔꯤꯕ ꯑꯗꯨꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯣ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯇꯝ ꯆꯨꯞꯄꯗ ꯑꯐꯥꯎꯕ ꯍꯨꯔꯥꯟꯕ ꯑꯗꯣ ꯃꯇꯧ ꯀꯔꯝꯅ ꯐꯥꯒꯗꯒꯦ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯩꯊꯪꯗ
ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯄꯂꯦꯞꯐꯝ ꯑꯃ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯅꯥꯏ ꯊꯥꯗꯨꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯀꯣꯅꯨꯡꯒꯤ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯂꯥꯎꯊꯣꯛꯍꯜꯂꯝꯃꯤ ꯃꯗꯨꯗꯤ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯆꯪꯖꯔꯛꯂꯕ ꯑꯃꯁꯨꯡ ꯑꯃꯨꯛ ꯍꯟꯅ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯇꯧꯔꯔꯣꯏ ꯍꯥꯏꯔꯕꯗꯤ ꯅꯤꯡꯊꯧꯅ ꯃꯉꯣꯟꯗ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯗꯨꯅ ꯄꯤꯒꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯣꯅꯨꯡꯗ ꯃꯤꯌꯥꯝ ꯇꯤꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯆꯪꯖꯔꯛꯄ ꯑꯗꯣ ꯌꯦꯡꯅꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯌꯥꯝ ꯑꯗꯨꯅ ꯑꯐꯥꯎꯕ ꯍꯨꯔꯥꯟꯕ ꯑꯗꯣ ꯀꯅꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯈꯟꯕꯗ ꯃꯈꯣꯏ ꯃꯁꯦꯜ ꯉꯛꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯄꯨꯡꯖꯩꯕ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯟꯅ ꯃꯤꯌꯥꯝꯗ ꯅꯤꯡꯊꯧꯒꯤ ꯋꯥꯔꯣꯜ ꯑꯗꯣ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯃꯤꯌꯥꯝ ꯃꯔꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯃꯨ ꯅꯤꯡꯊꯧꯅ ꯃꯤꯌꯥꯝ ꯃꯔꯛꯇꯒꯤ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯝꯃꯤ꯫ ꯅꯍꯥꯛ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ? ꯅꯤꯡꯊꯧꯅ ꯍꯪꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯩꯍꯥꯛ ꯏꯕꯨꯡꯉꯣꯅ ꯄꯥꯝꯕꯤꯕ ꯍꯨꯔꯥꯟꯕ ꯑꯗꯨꯅꯤ, ꯑꯃꯨ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯆꯨꯝꯕ ꯎꯠꯅꯅꯕ ꯅꯤꯡꯊꯧꯕꯨ ꯃꯥꯒꯤ ꯍꯨꯔꯥꯟ ꯄꯣꯠꯆꯩ ꯂꯣꯠꯐꯝꯗ ꯄꯨꯔꯝꯃꯤ꯫ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯄꯨꯂꯤꯁꯀꯤ ꯐꯤꯖꯣꯜ ꯌꯨꯅꯤꯐꯣꯔꯝ ꯑꯗꯨꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯤꯌꯥꯝꯁꯤꯡ ꯑꯗꯣ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯑꯃꯨ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯟꯅ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯇꯧꯔꯔꯣꯏ ꯋꯥꯁꯛꯂꯕ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯉꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯨ ꯅꯤꯡꯊꯧꯗ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯗꯨꯅ ꯄꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯉꯥꯡ ꯇꯥꯕꯗ ꯑꯃꯨ ꯅꯤꯡꯊꯧꯅ ꯃꯃꯥꯕꯨ ꯀꯧꯍꯟꯖꯒꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯆꯠꯊꯒꯅꯤ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯃꯨ ꯅꯤꯡꯊꯧꯒꯤ ꯃꯃꯥꯗꯣ ꯄꯥꯎ ꯇꯥꯕꯒ ꯊꯨꯅꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯉꯣꯟꯗ ꯃꯆꯥꯅꯨꯄꯤꯕꯨ ꯑꯃꯨ ꯅꯤꯡꯊꯧꯗ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯣ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯃꯗꯣ ꯇꯥꯕꯗ ꯑꯃꯨ ꯅꯤꯡꯊꯧꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯃꯨ ꯅꯤꯡꯊꯧꯅ ꯔꯥꯖꯀꯨꯃꯥꯔꯤꯒ ꯂꯨꯍꯣꯡꯕ ꯌꯥꯔꯣꯏ, ꯃꯔꯝꯗꯤ ꯃꯕꯨꯡ ꯑꯃꯅ ꯃꯆꯟꯅꯨꯄꯤꯒ ꯂꯨꯍꯣꯡꯕ ꯊꯣꯛꯀꯅꯤ꯫ ꯃꯗꯣ ꯀꯔꯝ ꯇꯧꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯉꯛꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯑꯃꯨ ꯅꯤꯡꯊꯧꯒꯤ ꯃꯃꯥꯅ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯂꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯃꯨ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯃꯥꯕꯨ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯑꯃꯨ ꯅꯤꯡꯊꯧꯕꯨ ꯅꯤꯡꯊꯧꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯑꯣꯏꯍꯧꯔꯒꯅꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯃꯆꯥꯅꯨꯄꯥ ꯑꯃꯨ ꯅꯤꯡꯊꯧꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫